खतंग केनो जरे ऑनलाइन की प्रोग्राम निना नेट की प्रोग्राम निना अदु मोय खतंग रेडी होगे दबा वाट माने अदुदी अखोय मथंग द चथा जरेशी अखोय माइबम लेना फ्रॉम सिले बांग्लादेश की मंगदे अखोय शी मता जरेशी नगी कैमरा उबो फंगदे उरे लेना होगत लो जारे नगी साउंड सु क्लियर होरे खोयुंगुमना नोंथांगुमना खोयुंगुमना साक्लोटपा नोंथांगुमना चिकमांगबा हाथंगलेन लुयुंबा हामंजा पामुबा खोयुंगुमना साक्लोटपा Singelirang lisatam Taojing heirang heimun pao Ucik oya sisaktam Kumun kumdam lakpada Nuja unbi tanure Nungshira sinthare hathanglen luyumba michapoki pamuba khoyungumna saklotpa khwatagi nungshit namiba Liri khong doi hulliba Talla pamil harauna Jagoi khuthe khalliba Ningol paima nungole Nungshira sinthare hathanglen luyumba pakhang poire tamkhraba khoyungumna saklotpa hadakhin jong hulakpa malangi chik thimlakpa thabal ithak ipom ho ahingi mei cholakpa ningol idong lingamde nungshi khambi mei waire hathanglen luyumba damdam kagi nungshiba khoyungumna saklotpa nongthangumna chikmangba hathanglen luyumba hamanja pamuba hamanja pamuba hamanja pamuba Thank you so much Lena jamna nungaire nagi she nagi agi personal kana dagi haibadi nagi voice jamna nungshi adu nang keep practicing chauraga akhoi bhavishyatta in future da khoi nangbu achauba kena singer moine uningi
adu aina khangbadi ai khatang sure ba ngam dare nang reality show mada chalure na tara Mm. I mean kari kari program no nang 2019 Extra Fun presents Ganer Raja 2019. Okay. Congratulations adu tamaki akoy jengami amani khakti jengami adu nang finalist ko oina final keno daga oira madi number 1 ko oina la madi khoshu nungai ga da mite gi tamaki chu mai pak ko oira mani adu nang keep practicing adu ni akoy bhavishyat nang bu tega tauna successful singer ma oina uningi thado ko no larik ka loina na